ꯃꯦꯁꯦꯖꯇ ꯎꯕꯗ ꯑꯉꯥꯟꯕ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯌꯦꯡꯉꯤ꯫ ꯍꯦꯂꯦꯅꯥ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯃꯃꯤꯡꯁꯨ ꯑꯝꯇ ꯇꯥꯗ꯭ꯔꯤ, ꯃꯁꯛꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯃꯊꯟꯇ ꯈꯜꯂꯤ꯫ ꯑꯉꯥꯟꯕꯅ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯨ ꯑꯝꯇ ꯇꯥꯗ꯭ꯔꯤ, ꯅꯁꯛꯁꯨ ꯈꯪꯗꯦ꯫ ꯅꯪꯅꯗꯤ ꯑꯩ ꯈꯪꯉꯣꯏ, ꯑꯩꯅꯗꯤ ꯅꯪꯕꯨ ꯇꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯖꯕꯅꯤ꯫ ꯑꯉꯥꯟꯕ ꯅꯣꯡꯃ ꯃꯥꯅ ꯖꯣꯂꯤꯅ ꯂꯦꯞꯇꯨꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯁꯥꯏꯀꯜ ꯊꯧꯗꯣꯔꯛꯄꯗ ꯀꯥꯔ ꯃꯃꯥꯡꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯉꯥꯟꯕꯅ ꯃꯦꯁꯦꯖ ꯍꯜꯂꯤ꯫ ꯅꯣꯡꯃ ꯇꯨꯏꯁꯟ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯀꯥꯔꯗꯒꯤ ꯌꯦꯡꯉꯝꯕꯗꯨꯔꯥ? ꯃꯥꯅꯦ꯫ ꯑꯣ, ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯣꯛꯇꯕꯒꯤ ꯁꯥꯎꯒꯅꯨꯀꯣ꯫ ꯁꯥꯎꯗ꯭ꯔꯦꯗ꯫ ꯃꯦꯁꯦꯖ ꯈꯔ ꯑꯗꯨꯝ ꯊꯥꯅꯁꯤꯀꯣ꯫ ꯍꯣꯏ ꯊꯥꯅꯁꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯦꯡꯅꯁꯦ ꯌꯥꯕ꯭ꯔꯥ? ꯑꯉꯥꯟꯕꯅ ꯈꯜꯂꯤ꯫ ꯑꯁ, ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯏꯗ꯫ ꯑꯉꯥꯟꯕꯅ ꯃꯦꯁꯦꯖ ꯍꯜꯂꯤ꯫ ꯍꯣꯏ ꯊꯦꯡꯅꯁꯦ꯫ ꯑꯗꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ, ꯑꯩꯁꯨ ꯄꯥꯔꯒꯦꯀꯣ꯫ ꯚꯤꯛꯇꯣꯔꯤꯌꯥ ꯍꯣꯏꯒꯤ ꯖꯒꯣꯏ ꯇꯝꯐꯝ ꯃꯥꯟꯗꯣꯞ ꯑꯃꯗꯅꯤ꯫ ꯃꯥꯟꯗꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯚꯤꯛꯇꯣꯔꯤꯌꯥꯒ ꯅꯨꯄꯤ 9-10ꯃꯨꯛꯀ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯖꯒꯣꯏ ꯇꯝꯂꯤ꯫ ꯑꯣꯖꯥ ꯁꯨꯁꯤꯂꯥꯅ ꯐꯛꯇ ꯐꯝꯂꯒ ꯃꯈꯨꯠꯅ ꯇꯥꯟ ꯄꯤꯔꯤ꯫ ꯌꯥꯔꯦ꯫ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯗꯨ ꯀ꯭ꯂꯥꯁ ꯂꯣꯏꯕꯒꯤ ꯂꯣꯏꯁꯤꯟꯅꯩ꯫ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯊꯪ ꯈꯨꯔꯨꯝꯃꯤ꯫ ꯑꯣꯖꯥ ꯁꯨꯁꯤꯂꯥꯅ ꯍꯌꯦꯡꯗꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯃꯈꯣꯏ ꯃꯍꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯚꯤꯛꯇꯣꯔꯤꯌꯥ, ꯂꯩꯁꯅꯥ, ꯊꯥꯅꯤꯜ, ꯁꯦꯂꯤ ꯃꯈꯣꯏ 3 ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯁꯣꯔꯣꯛ ꯌꯧꯔꯛꯂꯤ꯫ ꯊꯥꯅꯤꯜꯅ ꯃꯃꯥꯡꯗꯗꯤ ꯑꯩ ꯌꯥꯎꯍꯧꯗ꯭ꯔꯦ, ꯍꯟꯗꯛꯇꯤ ꯌꯥꯎꯔꯅꯤ, ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯁꯦꯂꯤꯅ ꯃꯣꯏ ꯊꯥꯏꯂꯦꯟꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯁꯤꯡꯗꯣ ꯌꯥꯝ ꯇꯝꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯊꯥꯅꯤꯜꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ, ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯂꯣꯏꯔꯒ MUꯗ ꯄꯨꯟꯅ ꯗꯥꯟꯁ ꯑꯃꯨꯛ ꯇꯝꯁꯤꯔꯥ? ꯂꯩꯁꯅꯥꯅ ꯌꯥꯏꯌꯦ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯇꯝꯍꯟꯅꯤꯗꯤ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨ ꯈꯪꯗ꯭ꯔꯤꯗ꯫ ꯁꯦꯂꯤꯅ ꯌꯥꯏꯌꯦ, ꯇꯝꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ꯫ ꯂꯩꯁꯅꯥꯅ ꯑꯗꯣ ꯀꯜꯆꯔꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯈꯠꯂꯅꯤ ꯍꯥꯏꯈꯤꯕꯅꯤ, ꯂꯤꯡꯈꯠꯂꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯝꯁꯦ, ꯗꯥꯟꯁꯁꯨ ꯌꯥꯎꯅꯤꯌꯦ꯫ ꯁꯦꯂꯤꯅ ꯑꯃꯃꯨꯛ ꯄꯥꯝꯕꯒꯤ ꯃꯑꯣꯡꯁꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅ꯫ ꯂꯩꯁꯅꯥꯅ ꯀꯔꯤꯕ ꯑꯃꯃꯨꯛ ꯄꯥꯝ ꯀꯥꯏꯅ, ꯍꯧꯅꯨꯍꯦ ꯅꯪ ꯌꯥꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯏ꯫ ꯌꯥꯏꯌꯦ, ꯑꯗꯨꯁꯨ ꯆꯍꯤ ꯑꯃꯃꯨꯛꯁꯤꯗ ꯂꯤꯡꯈꯠꯂꯛꯑꯒ ꯑꯦꯗꯃꯤꯁꯟꯒ ꯌꯥꯔꯗꯤ ꯐꯔꯅꯤ, ꯅꯠꯇ꯭ꯔꯗꯤ MUꯗ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ꯫ ꯚꯤꯛꯇꯣꯔꯤꯌꯥ ꯍꯣꯏ ꯄꯨꯂꯞ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯕꯥꯏꯛꯇ ꯐꯝꯗꯨꯅ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯁꯥꯡ ꯚꯤꯛꯇꯣꯔꯤꯌꯥꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ, ꯁꯦꯃꯤꯁꯇꯔ ꯄꯨꯟꯕ, ꯚꯤꯛꯇꯣꯔꯤꯌꯥꯗ ꯉꯥꯎꯖꯕ ꯅꯨꯄꯥꯅꯤ꯫ ꯁꯦꯂꯤꯅ ꯀꯅꯥꯅꯣ ꯁꯤꯕꯣ, ꯄꯣꯁ ꯌꯥꯝ ꯇꯥꯏ꯫ ꯊꯥꯅꯤꯜꯅ ꯇꯨꯃꯤꯟ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯅꯠꯇꯦ, ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯦ꯫ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯧꯗꯣꯔꯛꯇꯨꯅ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯇꯨꯅ ꯚꯤꯛꯇꯣꯔꯤꯌꯥ ꯍꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯣꯏ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯨꯀꯣ꯫ ꯁꯦꯂꯤꯅ ꯉꯥꯡꯉꯛꯑꯣꯏ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯌꯥ ꯍꯤꯒꯠꯂꯤ꯫ ꯆꯤꯡꯁꯥꯡꯗꯨ ꯚꯤꯛꯇꯣꯔꯤꯌꯥ ꯍꯣꯏ ꯃꯈꯣꯏ 3ꯒ ꯅꯛꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯆꯤꯡꯁꯥꯡꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯨꯕꯅꯦ꯫ ꯆꯤꯡꯁꯥꯡꯅ ꯚꯤꯛꯇꯣꯔꯤꯌꯥ ꯍꯣꯏꯒꯤ ꯗ꯭ꯔꯦꯁꯇꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯀꯩ ꯀ꯭ꯂꯥꯁꯅꯣ? ꯖꯒꯣꯏꯒꯤꯅꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ, ꯑꯗꯣ ꯀꯣꯂꯦꯖ ꯂꯥꯛꯀꯗ꯭ꯔꯣ? ꯂꯥꯛꯀꯅꯤꯌꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯄꯨꯂꯞ ꯆꯠꯈꯤ꯫ ꯆꯤꯡꯁꯥꯡꯗꯣ ꯚꯤꯛꯇꯣꯔꯤꯌꯥꯅ ꯆꯠꯈꯤꯕꯗꯣ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ, ꯄꯨꯡ 5ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯑꯉꯥꯟꯕꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯖꯣꯒꯤꯡ ꯇꯧꯔꯤ꯫ ꯃꯤ ꯑꯇꯩꯁꯨ ꯈꯔ ꯆꯠꯂꯤ꯫ ꯋꯥꯀꯤꯡ ꯆꯠꯄ ꯌꯥꯎ, ꯆꯦꯟꯕ ꯌꯥꯎ꯫ ꯃꯐꯝꯗꯨꯁꯨ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯏꯪꯉꯤ꯫
ꯑꯉꯥꯟꯕꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯃꯥꯒꯤ ꯀꯣꯛ ꯈꯨꯝꯂꯤꯕ ꯍꯨꯗꯤꯗꯨ ꯂꯧꯊꯣꯛꯂꯒ ꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯉꯥꯟꯕꯗꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯀꯥꯎꯕ ꯊꯤꯟꯕ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯕꯥꯔ ꯆꯤꯡꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯕꯥꯔ ꯑꯃꯨꯛ ꯆꯤꯡꯏ꯫ ꯂꯣꯏꯔꯗꯨꯅ ꯄꯥꯛꯇꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯊꯣꯡ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗ ꯇꯥꯏꯀꯨꯟꯗꯣ ꯁꯥꯟꯅꯕꯗꯨ ꯎꯏ꯫ ꯃꯤꯇꯤꯟꯁꯪ ꯑꯗꯨꯒꯤ ꯃꯄꯥ ꯂꯥꯜꯂꯛꯄꯗ ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔ ꯈꯔ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯉꯥꯟꯕꯅ ꯆꯦꯅ ꯈꯜꯂꯤ, ꯑꯁꯤ ꯀꯥꯡꯕꯨꯁꯤ ꯑꯣꯏꯔꯦ꯫ ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯁꯨ ꯑꯉꯥꯟꯕꯅ ꯖꯣꯒꯤꯡ ꯇꯧꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯃꯄꯥ ꯂꯥꯜꯂꯛꯄꯗꯨꯗ ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯅ ꯑꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯑꯉꯥꯟꯕꯅ ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥ ꯈꯔ ꯍꯦꯟꯗꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ꯫ ꯂꯩꯁꯦꯝꯕꯅ "ꯑꯉꯥꯟꯕ!" ꯑꯉꯥꯟꯕꯁꯨ ꯆꯦꯜꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ, "ꯑꯦ, ꯂꯩꯁꯦꯝꯕ!" ꯂꯩꯁꯦꯝꯕ ꯑꯉꯥꯟꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔꯅꯤ꯫ ꯑꯉꯥꯟꯕ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯖꯣꯒꯤꯡ ꯇꯧꯔꯤꯔꯣ?" ꯁꯥꯟꯅꯕꯁꯨ ꯂꯦꯞꯄꯕꯅꯤꯅ ꯑꯌꯨꯛꯁꯦ ꯈꯔ ꯆꯦꯜꯂꯤꯅꯦ." "ꯄꯨꯔꯥ ꯂꯦꯞꯊꯣꯛꯄꯗꯤ ꯐꯠꯇꯦ. ꯈꯔ ꯈꯔ ꯃꯨꯚꯃꯦꯟ ꯇꯧꯗꯧꯅꯦ. ꯁꯣꯂꯤꯗ ꯑꯣꯏꯍꯟꯕ ꯌꯥꯗꯦ ꯄ꯭ꯂꯦꯌꯔꯅꯕꯨ." "ꯑꯗꯨꯅꯦ." ꯂꯩꯁꯦꯝꯕꯅ, "ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯂꯣꯏꯔꯝꯃꯅꯤꯅꯦ." "ꯑꯁ, ꯑꯗꯨꯝ ꯄꯥꯔꯤꯗ." ꯑꯇꯣꯞꯄ ꯄ꯭ꯂꯦꯌꯔ ꯈꯔ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤ ꯅꯃꯥꯟꯅꯕꯔꯣ?" "ꯍꯣꯏ, ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯅꯤ. ꯈꯪꯅꯧꯋꯣ. ꯃꯥꯗꯤ ꯊꯥꯡ ꯇꯥꯒꯤ ꯄ꯭ꯂꯦꯌꯔꯅꯤ. ꯑꯥꯔꯇꯤꯁ ꯍꯥꯏꯔꯁꯨ ꯌꯥꯏ." ꯑꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯩꯁꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯉꯥꯟꯕꯗ ꯌꯦꯡꯂꯒ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ꯫ "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯥꯡ ꯇꯥ ꯇꯝꯕꯗꯤ?" ꯑꯉꯥꯟꯕꯅ, "ꯀꯨꯏꯗ꯭ꯔꯤꯗ." ꯂꯩꯁꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯄ꯭ꯂꯦꯌꯔ ꯑꯗꯨꯅ ꯑꯃꯨꯛ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯁꯦ ꯏꯊꯥ ꯊꯥꯖꯗꯦꯗ. ꯁꯕꯥꯟ ꯌꯦꯡꯕꯗ ꯈꯔ ꯍꯩꯔꯕ ꯃꯤꯒꯤ ꯁꯕꯥꯟ ꯇꯥꯏ. ꯑꯩꯈꯣꯏꯁꯨ ꯇꯥꯏꯀꯨꯟꯗꯣꯁꯤ ꯆꯍꯤ 4ꯃꯨꯛ ꯁꯥꯟꯅꯔꯛꯂꯕꯅꯤꯅ ꯈꯪꯉꯤꯅꯦ." ꯑꯉꯥꯟꯕꯅ, "ꯑꯁꯦꯡꯕꯅꯦ, ꯑꯩꯗꯤ ꯀꯨꯏꯖꯗ꯭ꯔꯤ." ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔ ꯑꯗꯨꯅ, "ꯅꯣꯡꯃ ꯑꯝꯇ ꯊꯦꯡꯅꯁꯤꯗꯅ, ꯀꯨꯏꯗ꯭ꯔꯤ ꯈꯪꯅꯅꯕ. ꯊꯥꯡ ꯄꯥꯏꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯛꯂꯛꯏ꯫ ꯑꯉꯥꯟꯕ ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯁꯨ ꯎꯠꯇꯦ꯫ ꯂꯩꯁꯦꯝꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯊꯣꯛ ꯇꯧꯔꯅꯨꯁꯦ. ꯑꯉꯥꯟꯕ, ꯅꯪꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣꯀꯣ." ꯑꯉꯥꯟꯕꯗꯨ ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔ ꯑꯗꯨꯗ ꯃꯨꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯖꯣꯒꯤꯡ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯇꯥꯏꯀꯨꯟꯗꯣ ꯄ꯭ꯂꯦꯌꯔ ꯑꯗꯨ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝꯒꯤ ꯁꯦꯟꯇꯔ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯑꯆꯧ, ꯃꯃꯥ ꯂꯇꯥ ꯑꯃꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯄꯨꯂꯞ ꯄꯥꯎ-ꯆꯦ ꯌꯦꯡꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯟꯕ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯑꯉꯥꯟꯕ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ "ꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯒꯤ ꯁꯦꯟꯇꯔ ꯄꯤꯔꯦꯅꯦꯍꯦ. ꯅꯪꯒꯤ ꯔꯣꯜ ꯅꯝꯕꯔꯗꯣ ꯀꯌꯥꯅꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ." ꯑꯉꯥꯟꯕꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯒ ꯈꯕꯔ ꯑꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯁꯦꯟꯇꯔ ꯌꯦꯡꯉꯤ, ꯁꯨꯝ ꯌꯦꯡꯉꯤ꯫ ꯑꯆꯧꯅ, "ꯀꯥꯏꯗ ꯇꯥꯔꯦ?" "CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯥꯔꯦ ꯕꯕꯥ." ꯃꯃꯥꯅ, "ꯐꯔꯦꯗ, ꯅꯛꯁꯨ ꯅꯛꯄ." ꯑꯆꯧꯅ, "ꯄꯩꯈꯥ ꯅꯨꯃꯤꯠꯇꯤ 8ꯅꯤꯃꯨꯛꯇ ꯉꯥꯏꯔꯝꯃꯅꯤꯅꯦ. ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯨꯀꯣ." "ꯍꯣꯏ ꯕꯥꯕꯨꯡ." ꯃꯃꯥ ꯂꯇꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯀꯣꯜꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ, ꯅꯣꯏ ꯃꯥꯝꯃꯅꯤꯅꯦꯍꯦ." ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ, ꯇꯥꯃꯣ." ꯁꯔꯠꯅ, "ꯑꯉꯥꯟꯕꯗꯤ ꯁꯦꯟꯇꯔ ꯀꯗꯥꯏꯗ ꯇꯥꯔꯒꯦ?" "CCꯗ ꯇꯥꯔꯦ ꯇꯥꯃꯣ." "ꯐꯔꯦꯗ, ꯅꯛꯄꯗꯨꯗ. CCꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯅꯦꯍꯦ. ꯑꯩꯁꯨ ꯇꯝꯂꯛꯂꯤꯕꯅꯤ." "ꯑꯉꯥꯟꯕ ꯄꯥꯏꯍꯜꯂꯛꯎꯔꯣ ꯇꯥꯃꯣ?" "ꯍꯣꯏ, ꯄꯥꯏꯍꯜꯂꯛꯑꯣ." ꯃꯃꯥꯅ ꯐꯣꯟꯗꯣ ꯑꯉꯥꯟꯕꯗ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯟꯕꯅ ꯐꯣꯟꯗꯣ ꯃꯃꯥꯗꯒꯤ ꯂꯧꯔꯒ, "ꯃꯝꯍꯟ, CCꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ. ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯋꯥꯔꯤꯒ ꯁꯥꯟꯅꯕꯗ. ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯣꯖꯥꯁꯤꯡꯗꯨꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ?" ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯅꯣꯛꯏ꯫ ꯃꯈꯥ ꯇꯥꯅ ꯁꯔꯠꯅ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ. ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯣꯀꯣ." "ꯍꯣꯏ ꯃꯝꯍꯟ." ꯁꯔꯠ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯃꯃꯥ ꯂꯇꯥꯅ, "ꯂꯥꯛꯀꯦ ꯍꯥꯏꯔꯛꯏꯔꯣ?" "ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ."
पैसा अमुक पीदोई ओइरमनी विक्टोरियाना मामहनगा अखोय अबुंगोगसे याम चाने ममा लताना नहावाई माना पिसक पीरिङैदगिनि नोई मामहनगा तत लेरइबनि चिकन त पिजामन्दनने हाउतबा चाबा हैत्रेना मयामना ngangiबनि हौजिकसु नोई मामहनना आइदि हयेंवाई अंगानबगा लेनि हारिबदुनि अंगानबा नोफेट तवी नुंदांगी मतमनी अंगानबा होइसु चाक चाबा तोकलगा चाखुमदगी थोकलई अचौसु थोकलई अंगानबसु मागी कादा चंखी ममागा विक्टोरियागना चाखुमदा कोलिक लोइसिंदुना लेहौवे अंगानबा लाइरिक हाइफेट हांतोई मथनता हाइजै सुमांगदा ngata लेरुखिगेदा हाइदुना लाइरिक तो खुमजिलमदुना थोकलई सुमांगदा थोकलक्तुना सुमांगदुदा चटली चटलंबदगी चप लेप्तुना ngasai taekwondo player aduna mongonda thang paidradi yaroidra hairakiba adu ningsinglai mathanta haijai anganbana thang ta si khula yaudradi yade khula yaudradi ngamdina khali sarit chara yauri haise ma khangdeba migi mahai khara tamaga mui haina mathanta haifet chinbal nakal ama chinglaga no e makhatana mathanta haijai अखोई मियोइसिंग असिना अखोई इसागी ओइबा पुकैसिंग अखोइना ngasi जाउथोकना लेजरिबा इरमदम असिबु सेमखिबा महि असिबु खंबिजिबा सिकरिगिनो मीगी पोना फजयेना खलिबा इसागिना हंथना खंजरी इसाना इसा मिखापोल हंजबने हाइबसे खंजजिबा सिकरिगिनो मसिबु चखोलकपगिरा हाइना मथनता हाइजै तंजा अदुदा हेलेना ये मेसेज अमा लाई अंगान ममागी फुरि खाउदगी फोन दो लौथोकलगा येंगी हेलेनाना लाइरि पारिबो अंगानबना मेसेज अदो हनगे तौबगा तुंगदगी मचेना तपना कौरई कदरिनो बुंगो अंगानबदो मचेदा ओंथोकलगा खुमलई कैसु तौदेदा चे सुम हंगचिलांगमनि हाइना खुमदुना फोन दो फ्री खाउदा हापचिनखि अरुबा वाखल अमा खनबा मालिदा मेसेज का लाख्रिदुना कनागिनो हाइना मोपादा लग्नै अस अराइबा वखलनिदा चे मेसेजतुना कनागिनोबा मोपागी मनाकता चंगसेंदुना तकनादुना हंगी इमानबने थादी थाजखिद्रेदा अस इमानबने मिजे लाइक पाबा लोरबाना हंगपने अदु ओइरदि फै अतै अतै कारणदि तौगनुको पैखासु हयेंदा ngaire तौदि मिचे पैखासि लोइरगा एनडीए की कोचिंग चलहनि हाइबनि पाबुंगनको नंग चतोइनि अयुक्तना सानाबा चलगा नुंदिनदना कोचिंग चतोइनि एनडीए खक्ता नते नंग एक्टिव सर्विस पामिदो अदुना अतै अतै सुमायम थाजिलो होय एनडीए से खनबो होननि कईगुंबा खंद्रसु अतै अतै थादोइनि मामहना ऐसु नुपी पुलिस ओयो हाइबनि आइदि तले जगोय सिदा फजना वनसनिंगे अंगानबना नोकलगा हाइरई जगोय दौदौदो अदुम तौदा पुलिस काइना मिनो सिपिरोय यस आई बियम सोनबै टाइपता आइनो ओइनिंदबै वानी ओइथरा आदि होजे फागी तौबनिदा इचेनि हिन हेले जेना दिल्लीदा अखोगी क्लासिकल डांस साबदो नट्रो चे फजना पॉपुलर ओइखिद्रो चेदी जगोयदा चपना फनी हाइबनेबा हाइना मचेबो अमुक थेमजिनबी विक्टोरिया दु नोफे तौरगा हाइरई अदुनी आइसु खलिसे मपा अचौना मांगोलदगी कौरई जंगोदना नोइनिबो थोंग लोनसिलसिने थेंगेने अंगानबना ओय बाबो लाओ लाओ चंगसे आई ngak leogi geje karan tongnuko thuna chango tawde miche thuna chango ko hairam laga changkhi angan mamagi phone do free khawdagi lauthok Helena gi message hali pariye nang message lakpa khangaudre Helena do message to thuna halai kaisu kaidida aidi ware loshale aidi nga pakine anganba ayamba matamda Helena ga message thanarakpada handi adum hali adubu yari makai samjinaba honei Helena na
ꯑꯩꯗꯤ ꯑꯦꯛꯖꯥꯝ ꯂꯥꯞꯄꯤꯉꯩꯗ ꯄꯥꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯔꯤ ꯁꯤꯐꯥꯎ ꯄꯥꯅꯤꯡꯗꯦ ꯑꯉꯥꯟꯕꯅ ꯐꯖꯅ ꯄꯥꯁꯜꯂꯨ ꯇꯦꯟ ꯑꯦꯛꯖꯥꯝꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯦ ꯄꯥꯒꯦ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯄꯥꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯄꯥꯔꯣ ꯍꯥꯏꯅ ꯍꯜꯂꯒ ꯂꯣꯏꯁꯤꯜꯂꯤ ꯑꯉꯥꯟꯕ ꯐꯣꯟꯗꯣ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯈꯥꯎꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯍꯨꯝꯗꯨꯅ ꯊꯋꯥꯟꯃꯤꯆꯥꯛ ꯁꯪꯒꯨ ꯁꯪꯒꯨ ꯊꯣꯛꯂꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯇꯤꯌꯥ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯉꯤ ꯁꯨꯝ ꯌꯦꯡꯕꯗ ꯊꯋꯥꯟꯃꯤꯆꯥꯛ ꯁꯪꯒꯨ ꯑꯃ ꯚꯤ ꯁꯦꯞꯇ ꯊꯣꯛꯂꯤꯕꯗꯨ ꯎꯏ ꯃꯗꯨꯗ ꯑꯉꯥꯟꯕ ꯉꯛꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯁꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯀ꯭ꯂꯥꯁ 4 ꯇꯝꯂꯤꯉꯩꯗ ꯎꯈꯤꯕꯗꯨꯅꯤꯅꯦ ꯃꯈꯥ ꯇꯥꯅ ꯑꯉꯥꯟꯕ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯍꯣꯡꯉꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯁꯤꯗꯤ ꯅꯍꯥꯟꯋꯥꯏ ꯀ꯭ꯂꯥꯁ 4 ꯇꯝꯂꯤꯉꯩꯗ ꯊꯣꯛꯈꯤꯕꯗꯨꯒ ꯃꯐꯝ ꯂꯦꯡꯗꯅ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯉꯥꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯗꯨꯕꯨ ꯃꯁꯛ ꯃꯆꯨ ꯊꯨꯅ ꯍꯣꯡꯕ ꯉꯝꯕ ꯑꯇꯤꯌꯥꯅꯤ ꯄꯨꯟꯁꯤꯁꯤꯁꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯔꯛꯀꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ ꯃꯤꯀꯨꯞꯇ ꯃꯁꯛ ꯃꯆꯨ ꯎꯕ ꯉꯝꯕꯅꯤꯀꯣ